खुनगापा volunteer manga tha siki tara tarukta manipur police na fazan kibadu condition amata yaudana thadorkadabani haiduna tongan ba loop singna kawkiba pungni funipan gi bannanga sinini chanba numit amade aroiba numita su manipur da miyagi mauza gi punsida yamna kaiba pikre mafam kayada ngase su lambi thatuna thamde imphal gi lambi singda tangai fadaba service ki gari khara natana ayambana chena khide Kaitel famna kide school college tong lon ke hotel dukan hangna kide pharmacy faba masing likna hangke lenga ke office sing su ayambana employee sing kana rakide leira khulak tagi apikpa lambi singda isingi pipe ajowa amadi apikpa kaya loinena uwa sing fazinjuna amasung sambal khaduna thamlaga ban sogatpa singna urum langba va set natroga kaitel macha natroga community hall manungda famlaga leibana maram oraga lambi thinglibadu lawthok pinaba leitabadagi gari thauraga lakpa miyoy kaya nuaitana hanakhiba yauke mafam kharadadi ban sogatpa singna famlaga leiraga media yauna tangai fadaba thabaki chatpa miyoy singna faidiba wagi mathakta gari thogatuna natroga lituna chatke tawbada ban sogatpa singna law khongduna chai thangba aikhoina tawribasi fagiro haina lawshinba thodoksu thokhidaba nate medical services ki manung chanba private clinic amadi hospital da thabak tawba staff employees sing fawba chatke habada yamna wana ngangnaraga chali haina media da complaint torokpa kya su leiri ningsingba yai ban asi hokiba ningthokaba numiki ahingnong yaidagi all langthabal kendra clubs coordinating committee all langthabal kendra mairapabi coordinating committee all kongba road united clubs organization Kuraumakhong United Club, Sagolban Kuraumakhong Amadi, Ward number 23 Apunba Club, Mairapaibi Kuraina Punna Kaukibani. Khungapa miyoy mga pulis na fazan kiba adubu condition amata yaudana khudakta thadok o haina chatharakliba pungni funipangi manipur van khongwan makha okram chuthek lamlong daso okram suthek mairapaibi chanura lof amadi naharol yai fathorang club naso saukatuna lambi thingbagi thabak chathakre lambi thingba aduga mari lenina mairapaibi secretary ningombam bimolana hai mama leivak ki damakta thawai thabaki dana nushiraba imung manungi miyoy sing thadokuna leivak asi kandaba yadi hajuna thawai khobakta haptuna chatkiba Khungapa miyoy mga athuba matamda condition amata yaudana thadorakadabani maitei masalgi marakta nungsinadaba uttuna mara lezadraba miyoy mga bu mara kaya sizinduna fazin punsinba tawriba se mama ama oina yazanide fazin kiba miyoy mga condition amata yaudana thadoraktaba tarabadi makata na manipurda leriba mama oibi singna changsilakpa khongjang khudingmakta okram suteki mairapaibi singna saruk yagani haina bimolana phongdoke mama leibaki damakta na Mathwai Tabakidana, Mayungi Nupi Ngang, Laiba Mama Mapa, Loi Tado Maga, Malebaki Damaka, Kunapa, Langak, Japani, Machida, Akoi Machen, Akoi Maitei Macha, Mangabo, Onjalaga, Nakoi Tawi to Tabak to Lali, I do not think me but say, Maira Pabiama Oina, Mama Moina, Koi Yazaning there. Hi, the Bangang Inje, take the Kaidana condition, Amata Yautana, Tadukiro, Natragadi, Manipur Laiba Ima, Marapabi Singi, Kongjang Junction Basida, Koi Gichu, Mama Moina,